Laibak Tiba Todok Amada Burmada Besh Toba KNA-B ki Kangbu Amana Naga Ani Kamjong the hatkhre Hari. Tungan ba source tagi fangba pauda Naga Ani adu nongmaina kaptuna hatpani Hari aduga atopa an official oiba pau amadana mai thaduna hatpani haiba wafam pale. Makoi ani hatkibagi photo shoot social media da viral oirakre Todok asige matang da Kamjong Police ke makok thongba official amana phongdorak pagi matung ina Todok asing ngasi ayu Kamjong district ke manung chanba ongjai hari ba mafam aduda thokibani Hari. Makoi anigi manung amadi hana NSCN-IM ge deputy Kilonser oiba Honpam Chitung Kumram village Fungyar police station ge manung chanbada laibani haire. Adumakpu atopa mioi amadudi masak baming khambangamdri atopa paugi likhun amana makoi ani KNA-B gi kangbuna nongmaina kaptuna hatlaba matung mai thathokraba haibagi jingnaba lei haire. An official oiba pau amana makoi ani asiba hakchang imung manunggi mioina piraknaba haibada pirakhidre haire. Panbayabadi Kamjong asi Myanmar ga Tainana leiba khunggang amani matau karamna karigi dama KNA-B na makoi ani bu tamthina hatkibano haiba chapchaba khangbangamdre. Adumapu thodok asigi matangda Kamjong police na case ama lakhatkre haire.